Khulai Hatkhre Security Force na Kangpopi District ki Aige Azang Nepali Kuti da ngasi ayuk thiba humbagi thabak chathabada khusu khulai kaya marum phagat pangamkhre police tagi phangba paw amagi machungina phagalaba khulai sing adudi modify tawraba 303 sniper rifle ama magazine yawa 9mm pistol mari SBBL ani local mat long range projectile launcher ama hand grenade ani modify tawraba hand grenade ki lever ama long range projectile launcher ani warfare wireless set ama UV tara R wireless set ama normal stun cell ama 38mm gi anti riot cartridge ama amadi SBBL maru tara ni hairi aduga mathangi update asina ngasi numidang pung nipal taba matamde Imphal West ki lamsang police station gi manung chanba iroi sembagi Central University mayada leiba CRPF kemdam mar yen arakudagi CRPF personnel amana mahaki service gun insas rifle na laiminaba personnel ani kaptuna halaba amasung nipa na sokhalaba matom ta kapsinduna sijakre hairi police ki paun hairi leikidraba amasung soklaba personnel sing adu MM120 coil CRPF ki kangbu singni thaudok adu hek thokpaga CRPF amasung police ki makok thongbu official sing mafam adu da sangsin khe leikitraba CRPF ki personnel ani aduna postmortem gi damakte rims ki mokta thamkhre aduga soklaba sing aduna rims ta pukatuna leikanakre laiminaba personnel ani halagani pa na sokhalaba matom ta kapsinduna sijakra personnel aduki maming na habildar Sanjoy Kumar kawi mahakna kaptuna halam laga personnel ani aduna sub inspector Tilak Ras amasung constable Ranjan kawi makoi animak mafam adumak tata leikidabani atai soklaba sing adu inspector Surtilan sahi yangkai gataruk SI Yoson Tarau Head Constable Brajesh Kumar Badwas Constable W Kumar Personal Constable Ranjit Kumar Pramasi Constable Sanjeev Kumar Prasad Constable Landubir Soren amasung Constable Sabkal Manos kawi hairi aduga makha tarakpa update asina Chief Minister N Biren hokbe February mapande state asigi Chief Minister from the resign tawkraba matung BJP manung de N Biren gi mahut chenba ngamgadaba lusingba maputhokpa ngamdaba gi rajniti gi sarang naba ma leirkiba aduna maram oirga ngasin 10% Drupadi Murmu na state lengak mutalaga Manipuri suspended administration da thamjinkhre hiramasi ga mari laina President Drupadi Murmu na Manipur suspended administration thambagi order thokre Chief Minister N Biren na phamtha dokraba matung numit mari ni sura phawda BJP manung de lusingba maputhokpa ngamdaba gi state asida suspended animation thamjilakibani Indian Constitution ke article 174(1) gi matung in state assembly gi mifam thataru ki manung da amukta ti phamgadabani Manipur lengok ki ikon konba assembly mifam asi 2024 gi August taraga nithoi da pham ki maram asina hokbe February taraga nithoi yumsa ge sanamit phawu gi manung da Manipur legislative assembly gi mifam amukta phamgadabani mamang da assembly gi mifam asi February tarani thokaba numite gi phamnaba thorang toba hawrurabani adubo mifam phamgadaba nongmo waling Chief Minister N Biren Singhana February mapan da Governor Ajoy Kumar Bala da thadokpagi seron pisi ki bedegi ning thokap numitegi hawgada budget session adu phamlaroi haina governor na seron thoklaki Bharat Sarkar ki Ministry of Home Affairs na February taragum doide thokpa official notification amagi matung inna Manipur suspended animation makha leire haina lauthokre President Drupadi Murmu na khuyak pitna thokpa serol asta Manipur dagi governor gi maikai dagi pirakpa report amadi atopa I pausing khopna yengsilaba matung Manipur da hojik oiriba phibam asida state sarkar ama constitution na piba provision matung inna mathau pangthokpa ngamdre haiba asi mayek single maram asna state asi president gi makha da governor na state ki lengak sing salaina ba suspended animation thamle haina lauthorakli agency gi matung inna Bharat Sarkar gi maikai dagi Manipur bu suspended animation thamba asi parliament gi mifam loiba ngaiduna leirkibani budget session asigi ani suba session March tara dagi phomlagani haina lauthoklakpaga loinana house animak adjourn tawkraba matung center gi maikai dagi Manipur bu suspended animation thamle haina lauthorkibani nahan makai prime minister Narendra Modi Bharat ki mapanda salubana maram oiraga cabinet mifam amata pangthokpai yadana laki adubu ngasi prime minister Delhi da halakpaga cabinet mifam famduna Manipur bu suspended animation thamnaba recommend torba matung President Drupadi Murmu na suspended animation thamle haina lauthora kipani masigi mangwini na BJP gi maikai gi Manipur gi BJP gi MLA sing gi marakta yetna daba lusingba ama N Biren Singha gi mahut chinaba khanna bahut naki adubu mai pakpa ngamkhide masina maram oir gi state asida suspended animation thamla kibani amarom da President state asida suspended animation thamle haina lauthor kli pasi thani gi manung da Lok Sabha amasung Rajya Sabha ani makna ayaba piba sangli nakal amarom da national media khar da
amadi social media post kaya da Manipur da president rule thamle hai na pau thadorak pa amadi miyam na samam na pukli basi kokna ba Manipur lenga ki information and public relation ki director SG utam na thadorak pa serol amagi matung ina Manipur da president rule thambalaite Manipur legislative assembly president na suspended animation thambani Bharat ki president na February taraga humdoi te thokpa order number GSR 135 igi sub clause 1 of clause C of the proclamation number GSR 134E matung inna Indian Constitution ki article 356 ki makhada Manipuri state as president ki lengak makhada thamle state ki lengak ki thodang pung ng Manipuri governor na pairagani loina na Manipuri legislative assembly ki suspended animation da thamle haina lauthora ki haidi